ꯏꯔꯥꯡ ꯑꯁꯤꯗ ꯃꯩꯇꯩ ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ, ꯃꯅꯤꯄꯨꯔꯗ ꯑꯍꯦꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯥꯖꯤꯜꯂꯛꯄ ꯌꯥꯔꯣꯏ, ꯈꯨꯜ ꯉꯥꯛꯄ ꯏꯆꯥꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯩꯔꯥꯒꯤ ꯔꯦꯂꯤ ꯑꯃ ꯆꯠꯈꯤꯕꯒ ꯂꯣꯏꯅꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈ꯭ꯔꯦ꯫ ꯃꯩꯔꯥ ꯔꯦꯂꯤ ꯑꯗꯨꯗ ꯐꯧꯕꯥꯛꯆꯧ ꯏꯈꯥꯏ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯏꯃꯥꯂꯣꯞ, ꯇꯦꯔꯥ ꯈꯣꯡꯁꯥꯡꯕꯤ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ, ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯣꯞ, ꯁꯥꯏꯇꯣꯟ ꯃꯩꯔꯥꯄꯥꯏꯕꯤ, ꯐꯨꯕꯥꯂꯥ ꯃꯩꯔꯥꯄꯥꯏꯕꯤ, ꯊꯝꯅꯥꯄꯣꯛꯄꯤ ꯃꯩꯔꯥꯄꯥꯏꯕꯤ, ꯉꯥꯡꯈꯂꯋꯥꯏ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯌꯨꯅꯤꯐꯥꯏꯗ ꯄꯤꯁ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ (UPCC) ꯀꯨꯝꯕꯤꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯆꯠꯈꯤꯕ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯔꯗꯥ ꯀꯧꯕꯤ UPCC ꯀꯨꯝꯕꯤꯒꯤ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯅ ꯍꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯃꯩꯇꯩ ꯃꯤꯌꯥꯝꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯆꯤꯡꯗꯅ ꯂꯣ ꯑꯃ, ꯇꯝꯗꯅ ꯂꯣ ꯑꯃ ꯆꯠꯅꯍꯟꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯔꯝ ꯆꯥꯗꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯊꯥꯖꯤꯜꯂꯛꯄ ꯌꯥꯔꯣꯏ꯫ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯈꯨꯡꯒꯪ ꯉꯥꯛꯆꯔꯤꯕ ꯏꯆꯥꯁꯤꯡ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯧꯑꯣꯡ ꯂꯦꯞꯄꯤꯌꯨ, ꯈꯨꯜ ꯉꯥꯛꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯐꯥꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯈꯥ ꯇꯥꯈꯤ꯫ ꯏꯃꯥꯁꯤꯡꯒꯤ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯐꯝꯖꯔꯤꯕ ꯂꯥꯎꯖꯔꯤꯕ ꯈꯣꯜꯂꯥꯎ ꯑꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯍꯦꯟꯕ ꯊꯥꯖꯤꯟꯕꯤꯔꯛꯀꯅꯨ, ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯥꯛꯄꯒꯤ ꯀꯥꯟꯅꯕ ꯂꯩꯖꯗ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯑꯒ ꯉꯁꯤ ꯀꯔꯤꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯐꯥꯕ ꯄꯨꯟꯕ ꯀꯔꯤꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯨꯝꯕꯤꯒꯤ UPCCꯒꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯩꯔꯥ ꯔꯦꯂꯤ ꯑꯁꯤ ꯆꯠꯆꯕꯅꯤ꯫ ꯑꯩꯈꯣꯏ ꯉꯁꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯑꯣꯠꯄ ꯅꯩꯕ, ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯕꯨ ꯐꯥꯕ ꯄꯨꯟꯕꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗꯁꯨ ꯂꯣ ꯆꯠꯅꯍꯟꯕꯤꯌꯨ, ꯇꯝꯗꯅ ꯂꯣ ꯑꯃ, ꯆꯤꯡꯗꯅ ꯂꯣ ꯑꯃ, ꯆꯤꯡꯗꯅ ꯂꯣ ꯑꯃ, ꯇꯝꯗꯅ ꯂꯣ ꯑꯃ, ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇꯅ ꯂꯣ ꯑꯃ, ꯆꯤꯡꯗꯅ ꯂꯣ ꯑꯃ ꯆꯠꯅꯍꯟꯕꯤꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯇ ꯂꯣ ꯆꯠꯅꯍꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯆꯤꯡꯗꯁꯨ ꯆꯠꯅꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯍꯦꯟꯕ ꯐꯣꯔꯁ ꯊꯥꯖꯤꯟꯕꯤꯔꯛꯑꯅꯨ, ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯏꯁꯥꯅ ꯉꯥꯛꯆꯔꯒꯦ